Numit Karani gi matungda Manipur Laklagani BJP gi National General Secretary Organization BL Santosh ki Khongchat asi Achamba Khongchat Oiro State asida Ahongba Amadi Laklagani haina Manipur gi hanagi Chief Minister Nongtongbam Biren na fongdokre Manipur gi irang asida lanjenarakiba singi Youth Hostel da akhanana chalaiba Miron Binupi singi Relief Camp ngasidagi lotion kre Relief Camp adu lotion bagi thauram adu da Nongtongbam Biren na makha taraduna matam kuidabagi tungda Manipur gi wathok lanthok asida BJP gi National General Secretary Organization BL Santosh Amadi North East in charge Sambit Patrana Manipur da lakadoriba numit ini humni gi Khongchat asi maram leiba Khongchat ama soidana oigani Khongchat asina Manipur da tangdulai taba hanjilaktuna mayam gi apamba mayam gi lengak ama semba ngamba oirasanu Chahi ani helaklaba irang asi ngasidi tapna tangdulai taba fibam da hanjilakle irang asina chaitheng fanglaba miyoi kaya ngasidi tapna hanagi punsi mahing da hanjilakle masimak afaba khudam amani haina lawi relief camp sing da laiba miron binupi singi damakta BJP Manipur Pradesh na thaudang lawduna akhanaba miron binupi singi oiba special relief camp ama youth hostel kuman lampakta Englishing ani kungani Englishing ani kunga humdoigi megi tang kunga mathoidagi hogduna chalairakpa asida angang nupi macha chamaga supna ani aduga angang nupa macha marifudara mapan punna angang chaniga supna ama asoi angam yaugdana taibang fauraki mirola binupi singna thengna kiba awaba adu koknabagi damakta BJP Manipur Pradesh ki karyakarta singna laukiba thaudang asi yamna afaba thabakni haina fongdoki Megi tarik kun mathoy dagi hogi badu relief camp sideda asigi adu sida natra khoi doctor nurses rims ki tai private ki karigi chiraba tanja du da isan sing se sing du mateng pangbi ki ba hona bi ki ba mayam nurses sing doctor sing du so pai thaga tabung moy adu yam maroina sugum bi amna luraba laiba phirba thogdo ki tanja sideda angang singi da makta miro labi chiki da makta ne na wakhal la akanda masjid da tongan ma kiyama ma thamaka na hamira kana to Bharatiya Janata Party ki thobu bisin president ki horaga ai su BJP na do ai to masen patha thagale haibna tam wakhal du da isona pira ga si taholi ba poche si human service ni community service ni and madi nasi puna mak tawre puna mak sa isona san bi ba oisino atang kuirabgi tungda yang wathok banthok marak sidaida National General Secretary mana nominee humni Khongchat ta lakpiba haibasi along with the North in charge masi yamna isam samba visit amadi woiroina khali let us hope for the best